ꯑꯍꯥꯟꯕꯃꯛꯇꯗ Darkar Tadeꯒꯤ Hayenggi meditation asida ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯐꯝ ꯆꯥꯅ ꯐꯝꯕꯤꯔꯣ, comfortable ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯔꯁꯤ꯫ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯌꯥꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯔꯨ, ꯌꯥꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯨ꯫ ꯑꯃꯨꯛꯇꯪꯒ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯌꯥꯗꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯨ꯫ ꯐꯥꯎꯕꯤꯌꯨ ꯑꯗꯣꯝꯒꯤ ꯏꯁꯥꯗ, ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤꯒꯤ ꯇꯥꯟꯊꯥ ꯑꯁꯤ꯫ ꯑꯗꯣꯝꯅ ꯁꯣꯔ ꯑꯁꯤ ꯆꯤꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯕꯥꯛ ꯍꯥꯡꯗꯣꯔꯛꯀꯅꯤ꯫ ꯍꯣꯟꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯂꯤꯕ ꯐꯥꯖꯤꯜꯂꯝꯂꯤꯕ ꯀꯌꯥ ꯑꯁꯤ ꯆꯠꯈꯤꯅꯤ꯫ ꯊꯥꯗꯣꯛꯄꯤꯈꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯍꯥꯛꯇ ꯄꯜ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯌా ꯑꯁꯤ ꯆꯤꯡꯁꯤꯟꯕꯤꯌꯨ꯫ ꯁꯣꯔ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯍꯌꯦꯡꯒꯤ ꯄꯥꯟꯗꯝ ꯀꯌꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ꯫ ꯁꯣꯔꯁꯤꯗ, ꯑꯩꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯤꯗ ꯑꯗꯣꯝꯒꯤ ꯙ꯭ꯌꯥꯟ ꯑꯗꯨ ꯄꯨꯁꯤꯟꯕꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯌꯥ ꯑꯗꯨ꯫ ꯀꯥꯎꯕꯤꯒꯅꯨ, ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯥꯏꯊꯤꯔꯦꯅ ꯈꯟꯈꯤꯕ ꯀꯌꯥ ꯑꯗꯨꯁꯨ꯫ ꯃꯤꯠꯌꯦꯡ ꯍꯣꯡꯕꯤꯌꯨ, ꯃꯥꯏꯊꯤꯕ ꯑꯣꯏꯔꯝꯗꯕ ꯌꯥꯏ, ꯄꯔꯥ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ, ꯄꯥꯟꯗꯝꯒꯤꯗꯃꯛꯇ ꯍꯪꯕꯤꯌꯨ ꯏꯁꯥꯗ, ꯍꯌꯦꯡ ꯃꯁꯤ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯝꯕ ꯊꯕꯛꯅꯣ, ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ, ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯑꯩꯍꯥꯛꯅ ꯊꯝꯗꯧꯔꯤꯕꯁꯤ? ꯄꯣꯠꯁꯛ ꯑꯃꯈꯛ, ꯊꯕꯛ ꯑꯃꯈꯛ ꯇꯧꯕꯤꯌꯨ, ꯏꯁꯥꯗ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯊꯃꯣꯏ ꯌꯧꯅ ꯈꯟꯕꯤꯌꯨ, ꯊꯋꯥꯏ ꯌꯧꯅ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯀꯔꯝꯅ ꯃꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯐꯥꯎꯔꯛꯂꯤꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯗꯨ, ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯥꯏꯊꯤꯔꯦ ꯀꯌా ꯑꯃ ꯈꯜꯂꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯔꯥ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯅ ꯁꯦꯝꯕ ꯌꯥꯕ, ꯑꯩꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯉꯁꯤꯗꯒꯤ ꯁꯦꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯌꯦꯡꯒꯤ꯫ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯨ꯫ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯑꯔꯣꯏꯕꯗ ꯑꯃꯨꯛꯇꯪꯒ ꯐꯥꯎꯕꯤꯌꯨ, ꯑꯃꯨꯛꯇꯪꯒ ꯍꯪꯕꯤꯌꯨ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯇꯧꯗꯕ ꯌꯥꯗꯦ? ꯃꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯅꯨꯃꯤꯠ ꯑꯃꯅ ꯆꯍꯤ ꯑꯃꯅꯤ, ꯍꯌꯦꯡꯒꯤ ꯄꯥꯟꯗꯝ ꯑꯃꯅ ꯄꯥꯟꯗꯝ ꯑꯆꯧꯕꯗꯨꯒꯤꯅꯤ꯫ ꯃꯆꯦꯠ ꯃꯆꯦꯠꯇꯒꯤ ꯄꯨꯂꯞ ꯁꯥꯗꯧꯔꯤꯕꯅꯤ꯫ ꯍꯪꯕꯤꯌꯨ ꯑꯃꯨꯛꯀ, ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯃꯅꯣ ꯑꯩꯅ ꯍꯌꯦꯡ ꯇꯧꯗꯣꯔꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ? ꯍꯧꯖꯤꯛ ꯄꯨꯁꯟꯕꯤꯔꯛꯎ,
ꯏꯁꯥꯗ ꯐꯥꯎꯕꯤꯌꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯍꯥꯛꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ, ꯑꯩꯒꯤ ꯍꯛꯆꯥꯡꯗ, ꯑꯩꯒꯤ ꯎꯟꯁꯥꯁꯤꯗ ꯀꯔꯝꯅ ꯐꯥꯎꯏ? ꯂꯧꯁꯟꯕꯤꯔꯛꯎ ꯇꯞꯅ, ꯂꯨꯞꯁꯟꯕꯤꯔꯛꯎ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯑꯗꯨꯗ, ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯞꯆꯟꯕꯤꯔꯛꯎ꯫ ꯑꯃꯨꯛꯀ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ, ꯐꯥꯎꯍꯟꯕꯤꯌꯨ꯫ ꯑꯃꯨꯛꯇꯪꯒ ꯃꯥꯏ ꯄꯥꯛꯂꯕ ꯏꯁꯥ ꯑꯗꯨ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯜꯂꯕ ꯏꯁꯥ ꯑꯗꯨ ꯆꯤꯡꯁꯤꯟꯕꯤꯔꯨ ꯁꯣꯔꯒ ꯂꯣꯏꯅꯅ, ꯍꯣꯟꯗꯣꯛꯄꯤꯈꯣ ꯉꯁꯤꯒꯤ ꯏꯁꯥꯗ ꯐꯥꯖꯜꯂꯒ ꯁꯣꯏꯔꯕꯅꯤ, ꯃꯥꯏꯊꯤꯔꯕꯅꯤ ꯍꯥꯏꯔꯤꯕ ꯀꯌꯥ ꯑꯗꯨ꯫ ꯈꯨꯠꯁꯥ ꯇꯞꯅ ꯂꯦꯡꯕꯤꯌꯨ, ꯈꯣꯡꯁꯥ ꯇꯞꯅ ꯂꯦꯡꯕꯤꯌꯨ, ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯛꯑꯣ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯃꯦꯗꯤꯇꯦꯁꯟ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ, ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ, ꯃꯇꯝ ꯑꯁꯤꯗ, ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯁꯦ ꯉꯁꯤꯗꯒꯤ ꯍꯧꯔꯤꯕꯅꯤ, ꯄꯊꯥꯞ ꯌꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯗꯔꯀꯥꯔ ꯇꯥꯗꯦꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯖꯩ꯫ ꯑꯗꯣꯝꯅ ꯌꯥꯎꯅꯤꯡ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯂꯤꯡꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ, ꯑꯗꯨꯒꯁꯨ ꯏꯁꯥꯅꯁꯨ ꯊꯥꯒꯠꯄꯤꯌꯨ꯫